Myanmar dagi Changsillakpa Mitopsingna Oihallakliba Fibamgi Matangda UN da Khanghankhre Pawasi Pandam Pause dagi Laukhatjabane India gi awang nongpok state singda Myanmar dagi ain kaina mitop kaya leptana Changsillaktuna drug lalonba amadi human trafficking gi thabak chatharakpana awang nongpok state sing asigi demography amadi mahausagi punsida achauba singnaba ama oiri haina Geneva gi United Nations da leiriba Permanent Mission of India gi First Secretary Khitis Tayagi na UN da Khanghankhre June 19 dagi hauraga July 12 fauba pangthokadoriba UN Human Rights Council gi Yankhaiga taruk suba session da Myanmar gi human rights situation gi maram da wangang laduna mathaki wafam ase Khitis Tayagi na phongdokhibane mahakna makha taraduna hai Myanmar gi yumthangna balaibak ama oina amade marup mapang ama oina India na leptana Myanmar da thogliba hingsa gi thokdok wathoksing lepnaba thorang kaya paikhatpaga loinana political prisoners sing thadoknaba Myanmar manungda thogliba lan nakal ani na wari sanaduna waroisin puraknaba achauba thodang lawduna lakle masigi mathakta India na Myanmar da piba yaba humanitarian assistance kaya pire India na matam supada Myanmar da santi hanjilaknaba honaduna lakli amade laibak asi chawkhatnaba honabada angamba mateng pangduna lakli haina su phongdokhe